ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯇꯟꯒꯤ ꯁꯒꯣꯜ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯇꯟꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ꯫ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯀꯔꯤ ꯀꯥꯟꯅꯗꯕ ꯃꯤꯅꯤ, ꯏꯃꯨꯡꯁꯤꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯉꯥꯡꯅꯕꯗꯨ ꯃꯍꯥꯛꯅ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯅꯣꯡꯃ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯐꯖꯅ ꯄꯥꯟꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯄꯥꯜꯂꯤꯕ ꯍꯩꯕꯣꯡ ꯑꯃꯨꯟꯕꯁꯤꯡ ꯑꯗꯨ ꯎꯔꯒ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛꯄ ꯇꯟꯕꯗꯒꯤ ꯍꯩꯕꯣꯡꯗꯨ ꯍꯦꯛꯇꯨꯅ ꯆꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥ ꯈꯔ ꯂꯥꯛꯂꯒ ꯍꯩꯕꯣꯡ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯍꯩꯕꯣꯡ ꯍꯦꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣꯈꯣꯏ, ꯅꯈꯣꯏꯅ ꯍꯦꯛꯂꯤꯕ ꯍꯩꯕꯣꯡ ꯑꯗꯨ ꯑꯩꯒꯤ ꯆꯥꯅꯕ ꯈꯔ ꯄꯤꯕꯤꯔꯝꯃꯨ꯫" ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯩꯕꯣꯡ ꯑꯃꯨꯟꯕ ꯈꯔ ꯍꯦꯛꯂꯒ ꯃꯉꯣꯟꯗ ꯄꯤꯔꯦ꯫ ꯃꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣꯈꯣꯏ, ꯅꯈꯣꯏꯅ ꯍꯩꯕꯣꯡꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯌꯥꯗ ꯈꯔ ꯏꯟꯕꯤꯔꯝꯃꯨ꯫" ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯈꯨꯠ ꯇꯦꯛꯄ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯩꯕꯣꯡꯁꯤꯡ ꯑꯗꯨ ꯃꯌꯥꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣꯈꯣꯏ, ꯅꯈꯣꯏꯅ ꯑꯩꯒꯤ ꯈꯗꯥꯡ ꯑꯁꯤ ꯈꯔ ꯅꯣꯝꯕꯤꯔꯝꯃꯨ꯫" ꯅꯤꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯕꯨ ꯍꯌꯦꯡꯁꯨ ꯂꯥꯛꯀꯗ꯭ꯔꯣ?" ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯛꯀꯅꯤ ꯈꯨꯝꯂꯛꯈꯤ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯂꯥꯛꯄꯗ ꯏꯁꯤꯡ ꯇꯨꯝꯕꯥ ꯑꯃꯇꯪ ꯌꯥꯎꯕꯤꯔꯛꯎ꯫" ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯗꯨꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛꯄ ꯍꯩꯕꯣꯡ ꯆꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯟꯅꯩ, "ꯅꯤꯄꯥ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯍꯦꯛꯄ ꯍꯩꯕꯣꯡꯁꯤꯡ ꯑꯁꯤ ꯆꯥꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯇꯨꯝꯕꯥꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯇꯨꯅ ꯑꯁꯨꯝ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯆꯠꯊꯣꯛꯄꯁꯨ ꯎꯗꯦ꯫ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯂꯝꯂꯣꯏꯗ꯭ꯔꯥ? ꯀꯔꯤ ꯃꯤꯅꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯈꯟꯅꯈꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯅꯣꯡꯃꯗꯤ ꯎꯆꯤ ꯑꯆꯧꯕ ꯑꯃ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏꯅ ꯐꯥꯔꯦ꯫ ꯎꯆꯤ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ "ꯃꯁꯤ ꯍꯨꯟꯗꯣꯛꯂꯒꯨꯝꯁꯤ, ꯅꯤꯄꯥ ꯑꯗꯨ ꯃꯁꯤ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ" ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯎꯆꯤ ꯑꯆꯧꯕꯗꯨ ꯃꯥꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩꯕꯣꯡ ꯍꯦꯛꯄꯒꯨꯝ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯍꯩꯕꯣꯡ ꯌꯥꯝꯅ ꯍꯦꯛꯂꯗꯨꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯁꯔꯨꯛ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯝꯂꯒ ꯎꯆꯤ ꯑꯗꯨꯁꯨ ꯊꯅꯝꯂꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯇꯟ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯎꯆꯤ ꯑꯗꯨ ꯎꯔꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ "ꯎꯆꯤ ꯑꯁꯤ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯑꯩꯅ ꯃꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄꯗ ꯂꯧꯅꯤꯡꯕ ꯃꯤ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯗ ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯛꯄ ꯈꯔ ꯑꯗꯨꯅ ꯑꯩꯍꯥꯛ ꯆꯥꯛ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯆꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯊꯤꯔꯗꯨꯅ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯒꯣꯜ ꯑꯃ, ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯥꯔꯦ, ꯃꯥꯒꯤ ꯂꯩꯅꯥ ꯑꯁꯤ ꯁꯒꯣꯜ ꯑꯇꯩꯗꯁꯨ ꯂꯧꯅꯔꯛꯀꯅꯤ ꯑꯗꯨꯅ ꯂꯥꯞꯅ ꯄꯨꯔꯒ ꯂꯝꯍꯥꯡ ꯃꯇꯥ ꯐꯕ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯆꯤꯡꯂꯗꯨꯅ ꯂꯥꯛꯄꯗꯨ ꯃꯍꯥꯛꯅ ꯎꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯥꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯄꯨꯔꯤꯕ ꯎꯆꯤ ꯑꯁꯤ ꯎꯍꯜꯂꯕꯗꯤ ꯑꯄꯥꯝꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ" ꯈꯟꯗꯨꯅ ꯁꯒꯣꯜ ꯆꯤꯡꯂꯛꯂꯤꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯒꯣꯜ ꯑꯔꯥꯞꯄꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯄꯥ ꯑꯃꯒꯤ ꯍꯨꯏ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯎꯆꯤ ꯑꯗꯨꯒꯤ ꯃꯅꯝ ꯇꯥꯕꯗ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯃꯇꯤꯟ ꯆꯣꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯨꯏꯕꯨ ꯑꯗꯨꯅ ꯍꯪꯂꯛꯈꯤ, "ꯍꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯨꯔꯤꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯃꯃꯜꯅ ꯀꯌꯥ ꯂꯧꯒꯗꯒꯦ? ꯌꯣꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯂꯧꯖꯔꯒꯦ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯀꯇꯟ ꯑꯗꯨꯅ "ꯑꯩꯗꯤ ꯃꯤꯌꯥꯝ ꯇꯤꯟꯐꯝꯗ ꯃꯃꯜ ꯈꯔ ꯍꯦꯟꯅ ꯄꯤꯕ ꯉꯝꯕ ꯃꯤꯗ ꯌꯣꯟꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ" ꯈꯨꯝꯈꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ,
Ibungogi usidu ubadagi aigi hui asi satsi haiba yadre. Aduna ibungoda aina yaurpa khara piragi. Aigi hui asina madubu yamna saningla male hairaki. Se aina yaurpa siki asima nahak lauro. Nangidu aingonda piro. Maduda katana aduna Phare yambana hairabanina piba tare hairaduna mana siki adu lauraga usi adu piki. Aduga asumna amuk hanglaki. Yamba singna sagol asonba singduna satpiriba sibu kada yobigadoribano. Magi wadu taraga ningthaugi manai singna. Ibungo sagona si ningthau konongdagini. Mahak nare nongmata mabuk thanasadi. Isingdi yamna thakchili. Mathisu yamna pena phai. Konungi maiba singna yengbada phabangam laroi hairaduna mahakpu arapa mafamda phumjeluro haiduna mahakpu phumnaba aikoi mayam lakliba sini. Makhoigi wadu taraga katanaduna sumna hairakhi. Iyamba sing sidringaida mahakpu phumba haibasi dharma thokti. Aduna nanauna wafam amata haijage yabigadra. Iyamba singsu dosu puraroi mahaki mathau su ningthina tauragani. Magi wadu taraga ningthaugi manai singaduna kari afaba wafamno inauna haibiyu hairakhi. Maduda katanaduna iyamba singna yabirabadi aina sagol asi lamna puduna sasakragi. Mana siba ngairaga mahaki mathau punamaktu aina ningthina taujarage. Iyamba sing amuk wabiraganu. Adubu aina haijaningba matangdi lei. Mabu aina yariba makai puduna satsagi. Mana satpa ngamdraba mafam aduda aina mabu siba ngaibo ina matam adu phawugi sananaba kharadang aingonda pibiyu hairakhi. Katan nipa adugi wadu taraga ningthau manai singaduna sagol asi sibadi siragani adu moinamak numit tarani gi sanabadi pikrasi. Thong thangnaba kon singsu pikrasi. Yamna pharaba aikoi wadraba poni khanaduna konungdagi sana thangnaba siang hawai kolik punamak lauruduna pire. Yopak amadi thang amasu piraduna mangonda section lotion view sagola si anabani mahaki mahiktu launarakani haiduna mangonda sinare. Mahagna pot singduga loinana sagola du jingladuna asongba bonda sangkre. Sagola dudi mahaktabu ngaiduna wana leriba sagolni. Kata nipadu bu hek ubada sagola du mapangal kharak kangkhalakduna katan gitungda parap inaduna sali. Katan aduna mina uroidaba arapa mafamda sagola du puduna satkre. Mahagna mafam saba yengduna sangama sare. Ningthaugi manai singdagi lahauba yopa thangaduna mafam phajana siamladuna mahagna sagola dugi thampam sang saraduna sagola dubu yengladuna hairakhi. Nagpu siragani khanduna arapa mafamda loishinaba porakpada tanja saraduna aina thengnajaba phangbasi kayada laibak pharabano. Nahan makai aina kariguma amata suningba phaudrabada ai mangda yamna ahal oirabi nupi ama laktuna asumna takpiramkhi. Ibungo katan ngasidi ima nangi nafamda wa haigeta. Ningthau birkalgi sagol sangda nangbu ngaijabada zada thaktana nangtabu laining oiduna leijariba sagol khongdang mamaisu samorda khuji sana tanglibadu nahaki sagolni. Mahag adu nangbu ngaijabada karigumba henba amata zada thaktana nangtabu laining oiduna sibangamdana khangjaribani. Mahag soidana ningthaugi maiba singna mahik sielaba sagolni phaba ngamlaroi. Sagol atai singa laiminhanba pamde hairabada ningthau aduna manai singda mahakpu arapa mafamda puduna thadokho natraga mabu arapada puduna satpa matamda siba thoklabasu luna kom tawduna loisilu so haiduna mabu puduna lakani. Matamaduda nahaga thengnaduna nahagna sagol adu makhoigi mafamdagi laujaraga mabu seba tawjau. Adu oirabadi sagol adu magi anabadu pharaktuna magi mapandagi nahagna tallibadu pharakani. Nahag soidana ningthausu oigani hairamlaga mahak mikap thoktuna mana usi adu puduna lakhibani. Laigi nongdamna sagol adu thengnaduna mahagna yamna laina sagol adu ningthaugi manai singdagi
ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯐꯨꯝꯖꯤꯟꯖꯒꯦ ꯍꯥꯏꯅꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯆꯥꯅꯕ ꯇꯔꯥꯅꯤꯒꯤ ꯁꯤꯡꯖꯦꯜ ꯄꯤꯔꯒ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯔꯥꯞꯄ ꯃꯤꯅ ꯌꯧꯔꯣꯏꯗꯕ ꯃꯐꯝꯗ ꯃꯥꯒꯤ ꯂꯩꯅꯕ ꯁꯪ ꯑꯃꯁꯨꯡ ꯁꯒꯣꯜ ꯁꯪ ꯁꯥꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯁꯖꯤꯛ ꯅꯤꯡꯊꯤꯅ ꯄꯤꯖꯔꯗꯨꯅ ꯁꯦꯡꯅ ꯏꯔꯨꯕꯤꯔꯒ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯥꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯅ ꯅꯤꯡꯖꯕꯗꯨ ꯊꯨꯡꯖꯔꯦ ꯈꯟꯗꯨꯅ ꯁꯖꯤꯛ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯀꯥꯇꯟ ꯑꯗꯨ ꯁꯒꯣꯜꯒ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯇꯟꯕ ꯂꯥꯏ ꯑꯗꯨ ꯆꯣꯡꯊꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯒꯤ ꯁꯨꯅꯤꯡ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯍꯋꯥꯏ ꯑꯁꯤ ꯅꯨꯃꯤꯠ 12ꯗꯒꯤꯅꯤ, ꯑꯗꯨꯅꯗꯤ ꯑꯩꯍꯥꯛ ꯃꯁꯤꯕꯨ ꯊꯥ ꯑꯃ ꯆꯠꯅꯕ ꯕꯣꯟ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯑꯍꯥꯎꯕ ꯎꯍꯩꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯗꯅ ꯁꯒꯣꯜꯒꯤ ꯁꯖꯤꯛ ꯄꯤꯖꯕ ꯑꯃꯗꯤ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯊꯛꯍꯟꯕ, ꯑꯍꯥꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯅꯕ ꯎꯍꯩ ꯍꯦꯛꯄ, ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯥꯇꯟ ꯑꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯁꯨꯅꯤꯡꯕ ꯃꯤ ꯑꯣꯏꯔꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯊꯨꯅ ꯐꯔꯛꯇꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯑꯁꯥꯡꯕ ꯀꯛꯄꯤꯗ꯭ꯔꯕ ꯈꯨꯖꯤꯟ ꯑꯃꯁꯨꯡ ꯃꯁꯣꯡꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯀꯛꯄꯤꯔꯕꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯐꯖꯔꯒꯅꯤꯗ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯁꯒꯣꯜ ꯈꯣꯡꯗꯥꯡ, ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯃꯤ ꯇꯥꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤꯗꯃꯛ ꯈꯨꯖꯤꯟ ꯀꯛꯅꯅꯕ, ꯅꯥꯁꯣꯡ ꯀꯛꯅꯅꯕ ꯑꯃꯗꯤ ꯌꯥꯆꯟꯅꯆꯤꯡꯕ ꯈꯔ ꯂꯩꯔꯨꯈꯤꯒꯦ꯫ ꯅꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨ, ꯅꯉꯛꯇꯒꯤ ꯊꯧꯔꯤ ꯑꯁꯤꯁꯨ ꯊꯥꯗꯣꯛꯄꯤꯔꯝꯒꯦ꯫ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯗꯨꯅ ꯊꯅꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯊꯨꯡꯗꯕꯁꯨ ꯌꯥꯏ ꯍꯥꯏꯔꯒ ꯁꯒꯣꯜ ꯃꯉꯛꯇꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯁꯒꯣꯜꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯄꯣꯞ ꯄꯣꯞ ꯐꯨꯕꯤꯔꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯍꯔꯥꯎꯅ ꯃꯉꯛ ꯅꯣꯝꯂꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯔꯒ ꯀꯥꯇꯟ ꯅꯤꯄꯥꯗꯨꯅ ꯊꯨꯅ ꯃꯥꯅ ꯅꯍꯥꯟ ꯎꯆꯤ ꯌꯣꯟꯕꯗ ꯐꯪꯂꯛꯈꯤꯕ ꯁꯤꯀꯤ ꯑꯗꯨꯃ ꯄꯨꯔꯗꯨꯅ ꯃꯤ ꯇꯥꯕ ꯈꯨꯡꯒꯪꯗ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯌꯧꯔꯕꯗ ꯌꯨꯝ ꯌꯨꯝ ꯆꯪꯗꯨꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯊꯤꯔꯛꯄꯗ ꯈꯔ ꯂꯥꯞꯇꯛ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯃꯗ ꯃꯍꯥꯛ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯑꯍꯟ ꯑꯃ ꯐꯝꯃꯦꯟꯗ ꯐꯝꯂꯗꯨꯅ ꯃꯔꯨ ꯂꯨꯛꯊꯔꯒ ꯀꯞꯄꯒꯤ ꯃꯑꯣꯡ ꯃꯥꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯍꯟ ꯑꯗꯨꯗ ꯍꯥꯏꯖꯔꯛꯈꯤ, ꯏꯄꯥꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯄꯟꯊꯧꯑꯣ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯤꯕꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯆꯥꯅ ꯎꯖꯕꯕꯨ? ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯍꯟꯅ ꯍꯦꯛ ꯌꯦꯡꯂꯛꯄꯗ ꯃꯔꯥꯁꯤ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯤꯄꯥ ꯄꯥꯈꯪ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯏ꯫ ꯑꯍꯟ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯏꯄꯥꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯗꯨꯅ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯥꯞꯊꯣꯛꯂꯨꯔꯦ꯫ ꯏꯆꯥ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯦ, ꯏꯆꯥꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯇꯧꯒꯅꯨꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯥꯇꯟ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯟ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯍꯟ ꯑꯗꯨꯅ ꯃꯥꯒꯤ ꯐꯝꯅꯕ ꯐꯤꯗꯥ ꯄꯤꯕꯤꯔꯗꯨꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯍꯪꯂꯛꯈꯤ, ꯏꯕꯨꯡꯉꯣꯅ ꯏꯄꯥꯒꯤꯗ ꯂꯥꯛꯄꯕꯨ ꯏꯄꯥꯅ ꯏꯆꯥꯒꯤꯗꯃꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯥꯇꯟꯅ ꯍꯥꯏꯖꯔꯛꯈꯤ, ꯄꯥꯟꯊꯧ ꯃꯥꯟꯕ ꯏꯄꯥꯑꯣ, ꯅꯆꯥꯅ ꯉꯁꯤ ꯏꯄꯥꯒꯤ ꯅꯐꯝꯗ ꯂꯥꯛꯆꯕꯗꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯆꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯃꯈꯛ ꯂꯩꯖꯩ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯈꯨꯖꯤꯟ ꯀꯛꯄꯤꯕ, ꯃꯁꯣꯡ ꯀꯛꯄꯤꯕ ꯑꯃꯗꯤ ꯌꯥꯆꯟ ꯂꯥꯛꯄꯤꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯌꯣꯟꯕꯒꯦ, ꯃꯃꯜꯅ ꯀꯌꯥꯝ ꯄꯤꯕꯒꯦ ꯈꯪꯕꯤꯔꯕꯗꯤ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯀꯞꯂꯝꯂꯤꯕꯗꯨ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯃꯥꯒꯤꯁꯨ ꯁꯒꯣꯜ ꯈꯣꯡꯗꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯨ ꯁꯤꯈꯤꯕꯗ ꯑꯍꯟ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯞꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ, ꯏꯆꯥꯅ ꯂꯥꯛꯂꯤꯕꯁꯤ ꯁꯒꯣꯜꯒꯤ ꯀꯥꯇꯤ ꯑꯃꯗꯤ ꯌꯥꯆꯟꯒꯤꯗꯃꯛ ꯏꯄꯥꯒꯤ ꯏꯐꯝꯗ ꯍꯪꯒꯦ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ꯫ ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯦ, ꯅꯍꯥꯛ ꯆꯥꯛ ꯆꯥꯔꯒ ꯆꯠꯈꯣ꯫ ꯏꯄꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯄꯤꯒꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯗꯨ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯂꯥꯛꯂꯤꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯒꯤ ꯆꯥꯛ ꯍꯥꯞꯇꯨꯅ ꯅꯤꯡꯊꯤꯅ ꯊꯣꯡꯉꯨ ꯍꯥꯏꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ
ꯆꯥꯛ ꯌꯦꯟꯁꯥꯡ ꯅꯤꯡꯊꯤꯅ ꯊꯣꯡꯂꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯀꯥꯇꯟꯅ ꯈꯨꯝꯖꯔꯛꯈꯤ, ꯏꯄꯥ, ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯇꯟ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯍꯥꯛ ꯁꯒꯣꯜ ꯑꯁꯤ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯍꯦꯛ ꯇꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯃꯤꯡꯕꯨ ꯀꯇꯟ ꯀꯇꯟ ꯍꯥꯏꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯀꯇꯟ ꯀꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯁꯤ ꯑꯩꯅ ꯐꯪꯖꯕꯗꯒꯤ ꯑꯩꯒꯤ ꯇꯜꯂꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯑꯉꯝꯕ ꯍꯣꯠꯅꯖꯔꯒꯦ ꯈꯟꯗꯨꯅ ꯀꯟꯅ ꯁꯨ ꯅꯣꯝꯕ ꯍꯧꯖꯔꯛꯂꯦ꯫ ꯑꯩꯅ ꯂꯩꯕ ꯃꯐꯝꯗꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯇꯟꯃꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯍꯥꯛ ꯃꯤ ꯇꯥꯗꯕ ꯑꯔꯥꯞꯄ ꯕꯣꯟ ꯑꯃꯗ ꯁꯒꯣꯜ ꯑꯗꯨꯒ ꯂꯩꯖꯔꯤ꯫ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯒꯣꯜ ꯍꯥꯏꯕ ꯁꯥꯁꯤ ꯅꯨꯡꯁꯤꯖꯩ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯁꯤꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯒꯤ ꯃꯤꯡꯁꯤ ꯌꯥꯝꯅꯗꯤ ꯐꯖꯩ, ꯑꯗꯨꯒ ꯐꯥꯎꯒꯗꯕ ꯑꯣꯏꯕ ꯃꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯗꯤ ꯇꯥꯔꯒ ꯅꯣꯛꯅꯤꯡꯕ ꯃꯤꯡ ꯑꯣꯏ꯫ ꯑꯗꯨꯅ ꯏꯄꯥ ꯏꯃꯥꯅ ꯊꯣꯟꯕꯤꯔꯛꯄ ꯃꯤꯡ ꯑꯣꯏꯕꯅ ꯏꯄꯥꯅ ꯑꯇꯣꯞꯄ ꯃꯤꯡ ꯊꯣꯜꯂꯔꯣꯏ꯫ ꯃꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯞꯂꯒꯦ꯫ ꯏꯆꯥꯒꯤ ꯀꯇꯟ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯃꯩꯗ ꯀꯇꯟ ꯌꯥꯏ ꯍꯥꯏꯅ ꯉꯁꯤꯗꯒꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯍꯅꯨꯕ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯆꯥ ꯑꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯪꯖꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯆꯥꯒꯤ ꯃꯇꯝ ꯈꯔ ꯆꯥꯔꯨꯅꯕ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯌꯣꯝꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯟ ꯑꯅꯤꯗꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯆꯔꯝꯗꯦ꯫ ꯑꯗꯨꯅ ꯀꯇꯟ ꯌꯥꯏ ꯀꯧꯕ ꯑꯗꯨꯅ ꯏꯄꯥ ꯏꯄꯥ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯈ꯭ꯔꯗꯨꯅ ꯃꯆꯥꯃꯛꯅꯤ ꯈꯟꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯦꯡ ꯍꯋꯥꯏ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯣꯝꯕꯤꯔꯗꯨꯅ ꯍꯅꯨꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯒꯣꯜꯒꯤ ꯈꯨꯖꯤꯟꯊꯥꯡ, ꯀꯥꯇꯤ ꯑꯃꯗꯤ ꯌꯥꯆꯟꯅꯆꯤꯡꯕ ꯁꯥꯕꯟꯒ ꯀꯣꯟꯅꯅ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯟꯕꯤꯗꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯦ꯫ ꯃꯗꯨꯗ ꯑꯍꯟ ꯑꯅꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯒ ꯀꯇꯟ ꯌꯥꯏꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥ ꯑꯃꯁꯨꯡ ꯄꯥꯕꯨꯡꯒꯤ ꯂꯃꯟꯗꯤ ꯅꯆꯥꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯁꯤꯡꯕ ꯉꯝꯖꯒꯅꯤ? ꯅꯆꯥꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯅ ꯌꯥꯎꯖꯔꯛꯄ ꯍꯥꯏꯕꯕꯨ ꯁꯦꯟ ꯁꯤꯀꯤ ꯑꯁꯤꯃꯇꯪ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯏꯃꯥꯒꯤ ꯅꯐꯝꯗ ꯀꯠꯆꯔꯝꯒꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯏꯔꯕꯤ ꯑꯅꯤ ꯑꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯅꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯔꯤꯕꯅꯤ꯫ ꯄꯩꯁꯥꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯄꯥꯅ ꯅꯍꯥꯛ ꯑꯊꯣꯏꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯔꯝꯗꯥꯏꯗ ꯅꯍꯥꯛ ꯅꯪꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯂꯧꯕ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯏꯆꯥ ꯑꯣꯏꯔꯕ ꯅꯍꯥꯛꯀꯤꯅꯤ꯫ ꯅꯄꯨꯛꯅꯤꯡꯗ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯕ ꯂꯩꯒꯅꯨ꯫ ꯅꯤꯄꯥꯗꯤ ꯅꯤꯄꯥ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯑꯍꯟ ꯑꯅꯤꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯁꯒꯣꯜꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯀꯟꯅ ꯆꯠꯈꯤ꯫ ꯄꯣꯔꯛꯂꯤꯕ ꯄꯣꯠꯌꯥꯝ ꯑꯗꯨ ꯊꯥꯖꯔꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯗꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯀꯌꯥꯗ ꯋꯥꯖꯔꯨꯔꯕ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯠꯊꯣꯛꯂꯝꯗꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎꯖꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯈꯨꯖꯤꯟ ꯀꯛꯄꯤꯔꯒꯅꯤ, ꯅꯥꯁꯣꯡꯁꯨ ꯀꯛꯄꯤꯔꯒꯅꯤ, ꯑꯗꯨꯒ ꯅꯊꯛꯇ ꯁꯥꯕꯟ ꯍꯥꯞꯄꯁꯨ ꯇꯝꯕꯤꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯑꯁꯤ ꯃꯁꯥꯗꯨ ꯈꯔ ꯍꯪꯒꯠꯆꯔꯗꯨꯅ ꯈꯔ ꯈꯔ ꯅꯣꯏꯖꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯀꯇꯟ ꯌꯥꯏꯅ ꯁꯒꯣꯜꯒꯤ ꯈꯨꯖꯤꯟ, ꯃꯁꯣꯡ, ꯃꯅꯥ ꯄꯨꯝꯅꯃꯛ ꯀꯛꯆꯔꯗꯨꯅ ꯃꯁꯥ ꯁꯦꯡꯅ ꯏꯔꯨꯕꯤꯔꯒ ꯃꯊꯛꯇ ꯁꯥꯕꯟ ꯍꯥꯞꯂꯗꯨꯅ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯕꯨ ꯑꯩꯅ ꯇꯣꯡꯕ ꯑꯁꯤ ꯋꯥꯕ꯭ꯔꯥ? ꯇꯣꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯪꯒꯠꯇ꯭ꯔꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯎꯔꯛ ꯑꯗꯨ ꯐꯥꯎꯔꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯀꯇꯟ ꯌꯥꯏꯅ ꯉꯛꯂꯗꯨꯅ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯅꯁꯥ ꯑꯗꯨ ꯐꯔꯕ ꯀꯥꯟꯗ ꯃꯥꯂꯦꯝ ꯑꯁꯤ ꯁꯤꯟ ꯊꯨꯡꯅ ꯊꯧꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯛꯂꯁꯤ꯫ ꯅꯁꯥ ꯐꯔꯕ ꯀꯥꯟꯗ ꯆꯠꯁꯤ ꯍꯥꯏꯔꯗꯨꯅ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯂꯥꯡꯖꯗꯨꯅ ꯄꯤꯖꯈꯤ꯫ ꯃꯍꯥꯛ ꯃꯃꯣꯟ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯃꯃꯥꯡꯉꯩꯗ
ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯅꯤꯂ, ꯑꯃꯅ ꯕꯁꯨ ꯍꯥꯏꯅ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯅꯗꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯕ ꯅꯤꯂ ꯑꯁꯤ ꯄꯥꯈꯪ ꯐꯥꯔꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯏꯕꯦꯝꯃ ꯄꯗꯃꯥ ꯀꯧꯕꯤ ꯑꯁꯤꯒ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯁꯤ ꯂꯦꯞꯅꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯣꯟꯄꯨꯔꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯁꯤꯡꯍ ꯀꯧꯕ ꯑꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕꯕꯨ ꯌꯦꯡꯕ ꯂꯥꯛꯄꯗ ꯀꯩꯅꯥ ꯑꯁꯤꯒꯤ ꯅꯤꯡꯊꯤꯕ ꯐꯖꯕꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯉꯥꯎꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤ ꯊꯥꯖꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯍꯥꯏꯖꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯍꯥꯏꯅ ꯁꯤꯡꯅꯈꯤꯕ ꯑꯃ ꯂꯩꯖꯔꯦ, ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯔꯒꯅꯨ, ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯔꯛꯈꯤ꯫ ꯄꯥꯎꯃꯤꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯕ ꯑꯁꯤꯗ ꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯣꯡꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯂꯧꯁꯤ ꯍꯥꯏꯔꯕꯁꯨ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯤꯂ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯁꯨ ꯑꯀꯟꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯔꯕ ꯅꯤꯄꯥꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯃꯤꯠꯅ ꯎꯗꯅꯕ ꯇꯧꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯨꯅꯤꯁꯤꯡꯅ ꯂꯥꯏ ꯅꯤꯡꯐꯝ ꯊꯤꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯂꯕꯗ ꯃꯃꯩꯊꯪꯗ ꯃꯨꯅꯤ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯍꯥꯛꯅ ꯃꯨꯅꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯨꯅꯤꯒꯤ ꯆꯥꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯄꯨꯔꯗꯨꯅ ꯃꯨꯅꯤꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯔꯛꯂꯕꯗ ꯅꯣꯡꯃꯗꯤ ꯃꯨꯅꯤ ꯑꯁꯤꯅ ꯄꯦꯜꯂꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯃꯥꯜꯂꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯣ? ꯅꯪꯅ ꯏꯐꯝꯗꯒꯤ ꯀꯔꯝꯕ ꯑꯄꯥꯝꯕ ꯌꯥꯎꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏꯅ ꯄꯥꯝꯕ ꯑꯁꯤꯗꯪ ꯃꯨꯅꯤꯗꯦꯕꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯄꯤꯈꯣ, ꯀꯣꯟꯅ ꯅꯅꯥꯏ ꯍꯥꯏꯖꯒꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯨꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯏꯄꯥꯒꯤ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯔꯦꯞꯄ ꯋꯥ ꯊꯝꯂꯕꯗ ꯃꯨꯅꯤꯒꯤ ꯋꯥꯗꯨ ꯇꯥꯖꯔꯒ ꯃꯟꯁꯤꯡꯍ ꯀꯧꯕ ꯅꯤꯡꯊꯧ ꯃꯆꯥꯅ, ꯃꯨꯅꯤꯗꯦꯕ, ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯍꯨꯅ ꯑꯣꯜꯍꯟꯅꯤꯡꯕ ꯄꯣꯠꯁꯛ ꯑꯣꯜꯍꯟꯗꯨꯅ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯃꯤꯗ ꯄꯤꯖꯕ ꯌꯥꯕ ꯃꯟꯇ꯭ꯔ ꯑꯃꯇꯪ ꯇꯝꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯅꯥꯏꯒꯤꯗꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯅꯥꯏꯗ ꯌꯦꯡꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯖꯣꯏ ꯇꯧꯕ ꯉꯝꯅꯅꯕ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯍꯨꯕꯨ ꯄꯣꯠꯁꯛ ꯑꯃ ꯑꯣꯜꯍꯟꯗꯨꯅ ꯌꯦꯡꯅꯕꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕꯗ ꯑꯍꯥꯎꯕ ꯀꯜꯂꯛꯄ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯎꯍꯟꯕ ꯉꯝꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯝꯕꯤꯌꯨ꯫ ꯃꯨꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯈꯟꯊꯕ ꯇꯧꯍꯧꯗꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔ ꯑꯗꯨꯃꯛ ꯇꯝꯕꯤꯔꯦ꯫ ꯃꯗꯨꯗ ꯌꯨꯕꯔꯥꯖ ꯃꯟꯁꯤꯡꯍ ꯊꯃꯣꯏ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯍꯥꯛ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯑꯩꯒꯤ ꯔꯥꯅꯤ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯥꯠꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯗꯃꯥ ꯑꯃꯗꯤ ꯅꯤꯂ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯂꯨꯍꯣꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯃꯅꯥꯎꯅꯤꯄꯥ ꯕꯁꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯃꯟꯁꯤꯡꯍ ꯀꯧꯕ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ ꯐꯪꯂꯗꯨꯅ ꯂꯥꯛꯂꯕꯗ ꯄꯗꯃꯥ ꯑꯃꯗꯤ ꯅꯤꯂ ꯀꯧꯕ ꯌꯨꯕꯔꯥꯖ ꯑꯅꯤ ꯑꯁꯤꯗꯤ ꯂꯨꯍꯣꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯗ ꯑꯩꯒꯤ ꯃꯟꯇ꯭ꯔꯅ ꯍꯨꯅ ꯑꯣꯜꯍꯟꯕ ꯑꯣꯍꯤꯁꯤꯡ ꯑꯁꯤ ꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯖꯒꯅꯤ? ꯃꯍꯥꯛ ꯌꯥꯝꯅ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯤꯂ ꯀꯧꯕ ꯌꯨꯕꯔꯥꯖꯀꯤ ꯃꯅꯥꯎ ꯕꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃ ꯑꯅꯤꯒꯤ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯣꯟꯗ ꯆꯠꯇꯨꯅ ꯃꯁꯥꯅ ꯑꯍꯥꯎꯕ ꯎꯍꯩ ꯍꯦꯛꯄ ꯆꯠꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯟꯁꯤꯡꯍꯒ ꯕꯁꯨꯒ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯃꯟꯁꯤꯡꯍꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯕꯁꯨꯕꯨ ꯌꯦꯡꯂꯗꯨꯅ ꯀꯧꯔꯛꯈꯤ, ꯍꯣ ꯆꯠꯂꯤꯕ ꯃꯔꯨꯞ, ꯑꯩꯍꯥꯛ ꯙꯣꯟꯄꯨꯔꯤꯗꯒꯤꯅꯤ, ꯏꯃꯤꯡꯅ ꯃꯟꯁꯤꯡꯍ ꯀꯧꯏ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯨꯝ ꯀꯣꯏꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯖꯗꯕꯅ
ꯃꯔꯨꯞꯄꯨ ꯍꯦꯛ ꯎꯖꯕꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯨꯞꯅ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯁꯤꯡꯍꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯁꯨ ꯀꯧꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯍꯔꯥꯎꯅ "ꯐꯔꯦ ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯔꯨꯞ ꯑꯣꯏꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯅꯔꯦ꯫ ꯃꯗꯨꯗ ꯃꯟꯁꯤꯡꯍꯥꯅ ꯍꯔꯥꯎꯔꯗꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯍꯨꯅ ꯑꯣꯜꯍꯟꯕ ꯐꯖꯈ꯭ꯔꯕ ꯍꯩ ꯑꯃꯨꯟꯕ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕ ꯕꯁꯨꯒꯤ ꯃꯐꯝꯗ ꯄꯤꯔꯦ꯫ "ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯄꯥꯟꯕ ꯍꯩ ꯑꯁꯤꯃꯇꯪ ꯃꯔꯨꯞꯅ ꯂꯧꯕꯤꯍꯧꯔꯣ" ꯍꯥꯏꯗꯨꯅ ꯍꯩ ꯊꯤꯕ ꯆꯠꯂꯤꯕ ꯕꯁꯨ ꯀꯧꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯗ ꯄꯤꯔꯦ꯫ ꯕꯁꯨꯅ ꯍꯩ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯄꯥꯝꯂꯝꯃꯤ꯫ "ꯍꯩ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯄꯥꯟꯕ ꯎꯗ꯭ꯔꯤ, ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ?" ꯍꯥꯏꯅ ꯕꯁꯨꯅ ꯍꯪꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯁꯤꯡꯍꯥꯅ "ꯃꯔꯨꯞ, ꯍꯩ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯎꯆꯤꯅꯥꯔ ꯀꯧꯏ, ꯃꯍꯥꯎꯗꯤ ꯆꯥꯔꯒ ꯈꯪꯒꯅꯤ." ꯕꯁꯨꯅ "ꯍꯣꯏꯅꯦ, ꯃꯥꯒꯤ ꯃꯅꯝ ꯑꯁꯤꯁꯨ ꯆꯤꯅꯥꯔ ꯃꯅꯝ ꯅꯝꯃꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯟꯁꯤꯡꯍꯥꯅ "ꯃꯔꯨꯞ, ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ, ꯍꯌꯦꯡꯃꯨꯛ ꯂꯥꯛꯄꯗ ꯍꯩ ꯑꯁꯤ ꯌꯥꯝꯅ ꯄꯨꯖꯔꯛꯀꯦ" ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯁꯨ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯁꯤꯁꯨ ꯍꯩ ꯑꯗꯨ ꯐꯪꯕꯗꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃ, ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯄꯨꯝꯅꯃꯛꯀ ꯆꯥꯃꯤꯟꯅꯔꯨꯔꯒꯅꯤ ꯈꯟꯗꯨꯅ ꯍꯩ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯩ ꯑꯗꯨꯕꯨ ꯃꯇꯩꯃꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯤꯔꯕꯗ ꯃꯇꯩꯃ ꯑꯗꯨꯅ ꯅꯨꯡꯁꯤꯖꯔꯕ ꯃꯅꯥꯎ ꯅꯤꯄꯥꯅ ꯄꯤꯔꯤꯕ ꯍꯩ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯥꯒꯤ ꯁꯔꯨꯛ ꯁꯦꯝꯂꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ, ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯁꯔꯨꯛ ꯄꯤꯔꯗꯨꯅ ꯍꯩ ꯑꯗꯨ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯅꯝꯕꯨ ꯅꯨꯡꯊꯤꯅ ꯅꯝꯈ꯭ꯔꯦꯗ, ꯀꯔꯤ ꯍꯩꯕꯨ ꯀꯧꯕꯒꯦ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛꯁꯤꯡꯗꯨ ꯆꯥꯅꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯨꯅ ꯑꯣꯜꯍꯟꯕ ꯃꯌꯥꯒꯤ ꯍꯩ ꯑꯣꯏꯕꯅ ꯃꯈꯣꯏ ꯆꯥꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯈꯪꯗꯅ ꯁꯤꯔꯕꯗ ꯏꯀꯣꯟ ꯀꯣꯟꯅ ꯆꯥꯔꯨꯕ ꯃꯅꯥꯎ ꯅꯤꯄꯥ ꯕꯁꯨ ꯀꯧꯕ ꯑꯁꯤꯅ ꯍꯨꯒꯤ ꯆꯩꯅꯥ ꯐꯪꯂꯛꯄ ꯃꯇꯝꯗ ꯈꯜꯂꯛꯈꯤ, "ꯉꯁꯤ ꯑꯩꯅ ꯁꯛꯈꯪꯅꯕꯗ ꯉꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯋꯥ ꯂꯧꯗꯨꯅ ꯃꯥꯕꯨ ꯊꯥꯖꯔꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯄꯥ ꯏꯃꯥ, ꯏꯌꯥꯝꯕ, ꯏꯇꯩꯃ ꯄꯨꯝꯅꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯩꯁꯨ ꯁꯤꯔꯒꯅꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫